Panam pauksi di hanbada maru ibi ipokra memna thamjagi hanbada concert pangthokhiba du akanba pressure pirakpada gini Ratan Kumar August taragomdai Patriotic Day numita concert pangthokhiba du akanba pressure pirakpada gini haina All Manipur Football Association Amphagi President Moirangthem Ratan Kumar na phungdorakli Imphal gi mafam amada ngasi paumising unabada mana phungdokhibada Amphana concert adu sinanaba ayaba pikhiba du akanba pressure pirakpada gini August taragomdoi Patriots Day numita laikidraba athaugusingi mafamda hekalekat tambagi thoram ama Amphana singki thoram adu loibada Amphagi thomising airport sanarosing okosaki isai concert adu makhatana Pepet Band Innocent Ice Band Gold and Dog Band amadi Laipun Band makha sathauki banaki paumising unaba du da band singasigi mot sinduna ras ayek pamna phungdokhibada Athaubusingi numita isai concert tawkhibadu miyamna ngapyo tungda asiguma thawdo asi amu hanna thogaloi Athaubusingi numita aranda tawkhiba aduga mari lainana pambaina lusingba UNLF ki thaumisingna piba sera asi yazari haikhen su pawsna makhatana phungdorakli makasa tharakboina to papom KCP PWG ga mari laina de singkhinganba KCP MC Progressive haiba social media page amadigi Arambai Tenggol ga nungainabada cherol khara thagatlakhiba du KCP PWG MC Unification Hiram amatada mari laina de haina lup asigi PRO singkhingan mana press thokpa cherol mana phungdorakli cherol asin hai hokiba August taragomdai de ipai pu singbu ningsingba numit athaubu singi numit ka mari lainana miyamgi sentiment sokpiya bai isai nungmai rock concert ama sinkiba ga loinana KCP MC Progressive haiba social media page amadigi thoram adubu sili langliba miyoi khara kokhatpaduga makha tarakpada Arambai Tenggol gi isil inaw singa nungainadaba cherol khara page asidigi thagalakpa adu KCP People's War Group PWG ga Hiram amatada mari lenade lebak miyam amasum Arambai Tenggol gi isil inaw singa cherol KCP PWG gi site gi thokpagum uribadu KCP PWG na thokiba cherol nati Hiram amatada KCP PWG ga mari lainadi amasum KCP MC Progressive haiba page asisu KCP PWG gi nati haina cherol sina hairakli ngasi nungdan phong kiba pauniko pause degi maru oiba pau khara khangasaraga miyamda khudo damjige kokta UP ahum thajilam lei paralysis tawduna hawga kangkha pangamdana leiba mioi abamasa khangjaba singna makokta UP ahum jaisinduna thamlam lei tabada tujuningai oiba thawdo asingarang ayo Pung tarakha helakpa aduwaida Churchampur tuinom village ta thokibane hairi solaba miui adugi maming Minister Lanthungom Gangte apopa BT Gangte kawi hairi hauji Churchampur District Hospital gi ICU da lekkanari hairi thawdo asigi matangda Sisipur gi PS na case amalakhatre hairi okram chuthekta leiba yumjawani maina tumna sakrai okram chuthekta leiba yumjawani nga cheyo pung mariga mi tara mangarom tarakpa aduwaida Kangawguna may nahurak na tumna sakray. Thawdo asigi matangda police dagi fangba paugi matung inade. Okram sutek kipnung dagi ningombam ladon sa inipuga mga apopalakidraba ningom nilokawba. Miwi amagi mayum dagi kangawguna may adu hawrakibane hairi. May adu na wayak tuna tangna na laiba. And mixangi yung gisarukhara su may adu da sakay. Lebag tiba thawdo adu da sarwang lupa lag. Kunga mga dagi kontra fawayo ay kadava. Posay sing ama ata thokre hairi. Makha tarakpo na kanglay pa kimera gi pause dagi maroiba pau khara khangasiraga miyamda khudo tamjige driver ama barak turel da lukkibadagi thiba khangdana leire ngarang NH30 ga sabai Imphal Jiribam lambi da cheliba tata driver ama na irujagani hajana lambi gi nakal da leiba barak turel da kumtha kharaga lukkibadagi thiba khangdana leire hairi pause asina phangba paugi matung inade thawdo asinga numit yungba matung pung barorom taba matamda thokibane Ising nilokibadagi thiba khangdana leiba mioi adugi maming Bijoy Kawi Nepali ni Maha Oil Tanker Truck Registration Number NS 25BS 5299 thawduna Jiribam dagi Imphal tamna escort ki matung induna lakhibane baraki mafang aduwaida lambi yadabadagi ngaihak panduna laikhiare lambi da panduna leiringai matamda Bijoy hariba driver asina gari dagi kumthaduna lambi gi nakal da hawba u amagi marumda phakthaduna pothaduna laikhe masigi matungda maha irujage hajuna turelomda kumtharaga isingi ima yorakpada law khonglakpadagi manak nakpada leiba
driver khara turel tamna chengkhibada turel yaudingaide isingi ichelna puthakibadagi thiba khangdana hauzik fawba leidi hari makhatana hauzik su mafam adugi khunja singa driver singa loyana thiba hombagi thabak sathari aduba hauzik fawba mahaki hakchang phangba ngamdri hari hanagum ingtapa hanjilaknaba PM Modi bu Manipur da amutang sapinaba haijari Rahul Gandhi India na maning makhatamlakpa sai humdragan nipan pharakpagi harau tayamba ngarang August taraga mangada leibak simba thungna pangthokna khiba numit asida Delhi de leiba Manipur masa singaloyana Congress ke lusing Rahul Gandhi na hak thengna unakhrei unaba aduda Rahul Gandhi ge mafamda miyoi sing aduna thengna khiba awaba wari kya paudamki Rahul Gandhi na social media da post ama oiriba Micro breaking side X thagatlakhiba warol amada Rahul Gandhi na Delhi de leiba Manipur singa unava aduda awaba na thalaba naknaba kaya kanakhiba amadi wakal amadi hakjanggi awaba kaya Manipur praja singna hauzik mayong aduna leiri aikhoina ngasi India na maning makhatamlakpagi sai humdraga nipan surokpagi thorong pangthokli hariba numi asidagi hauna aikhoi khudimangna Manipur miyamgi maraiba kadomda thoklagadagi haibadu lefam thoi Manipur da hanagum ingtappa hana sunaba leitaba phibam amada hanjilaknaba ehakna Prime Minister Narendra Modi bu Manipur state asida amutang sapinaba haijari masida center amadi state anina punna thabak tawminaduna Manipur da ingtaba purapa ngamgani haina phongdokhi Patriot Day August 12 2010 mari khongkaungna kibasing serak pire pambaina luchingba UNLF August 12 2010 mari Patriot Day da road concert siluba miyoi sing amadi music band singbo atopolop singna amu hana kokotpa amadi serak pibana singba amata tawbigano Patriot Day August 12 2010 mari khongkaungna kibasing serak pire haina pambaina luchingba United National Liberation Front UNLF Media Coordinator Serai Rongba Thoksomna Cherol amana khangalakli Cherol asin hai Manipur gi puar da August 12 habasi yamna maru oiba numitni 1993 gi numit asida Manipur gi mapari koireng Jubras Elias Tekendrojit Thangal General Pukramam Kazau Niranjan Subedar amasung Charai Thangal manga bu phaiding mongda numida weram pumari makhai taba matamda British na makhoi gi mathakta lan lawi haibagi maralda sijiba fawba ngakta tharu yandana hatke numi achi UNLF na 1968 dagi hauduna Manipur gi puarida yamna maru oiba numit ama oina ningchingduna Patriot Day haina hagdokuna ngasi fawba mitka piga iroina na ngamjaba haikatlakat tamduna tharom ama oina pangthoktuna lakli asigoma numit asida hada August 12 Patriot Day numitta All Manipur Football Association amphana khumalampaki football turf ground da Laibang ningba isai gi oiba music concert ama pangthokhi concert aduna numi asiga karigomba Hiram amatada lenyadaba maongda normal music concert ama oina pangthokhi yamna phajadaba ikainingai oiba maongda sathakiba phibam aduna senglaba numit asubo puma mangthokhi masiga damakta tharma subo sinlangkiba amphagi thaupuba sing music band Innocent Ice Band Laipung Band Pebe Band Good and Dog Band amasung co-sponsor oiba Mami TV gi mathakta UNLF na athingba khara thamle haire music band da Innocent Ice Band amasung Laipung Band na tha taru ki athingba August 12 mari February 12 Pebe Band amasung Good and Dog Band anina kahena arangba tawkhibagi damak makhoi gi mathakta sahi amagi August 12 mari August 12 gi oina athingba thamle isai sapagi athingba thamlingai manung asida bensing asina isai tun tawba practice tawba rehearsal tawba dadi athingba asi leiroi co-sponsor oiriba Mami TV gi na news program natana entertainment program pumba tha taruki oina August 12 mari February 12 athingba thamlei concert asibo sinlangiba amadi Khumalampakta lariba amphagi football turf ground da sigumba tharom pangthokpagi ayaba pikiba amphagi matangdana hauzik thaupuriba official sing hakthengna chenaba sing resign tawduna anawa official sing elect tawragani hariba athingba sing asi thugaiduna chatlabadi henna kanba cherak pigani pambaina lochingba UNLF na makhoi na langjakhiba maralgi matung ina cherak piraba miyoi sing amadi music band sing asi atopa lup singna amuhana kokhatpa amadi cherak pibana singba amata tawbigano party na kumna yengsilaba matungna makhoi gi cherak sing asi lebak miyam gi damak yengduna pibani haina Cherol asina haire nupi ki ikai khumnaba manghanbagi mathakta chenaba miyoi amata lenga asina lemna tharoi
PM Modi. Leba asida sunga India ki humdraga ni pansuba maning makha tamlakpa numit ki tharom pangdokki. New Delhi ki Red Fort pangdokpa tharom amada Prime Minister Narendra Modi ne India ki machu ahumgi firal singkhatuna paihanki. Indian Navy, Indian Air Force amade Indian Army ahumgi Guard of Honor okay. Red Fort Independence Day ga mari lenana miyam da wangang aduna Narendra Modi na haikibade nupi angang singda chataba crime sing maru oina nupi ki ikai khumnaba manghan bagi thabak tawbada chenaba miyoi amata mahakilenga asina lemna tharoi hana phongdoki bagalonyana nupi da hemba power pi bagi matangda paladuna Narendra Modi na hai thabak tawriba nupi singna anga unabagi suti lawbagi matam chayol tarak ni thoidagi chayol kunga mangada sangdoklei ana layengi lamda hena khumang choksinaba pandamda lakadariba chai manga asida leba asida Lairiba medical college singda medical tambagi sitma sing lesing humdraga manga hapkalagani hauji chahi tara asida sitma sing la amarom hengakrei sit lesing humdraga manga amaga amuk naungna hengakadoriba asina India masa kaya ama mapal gilebak singda medical tamnaba hotnabada awaba kaya mayoknaba amade sempham kaya mapala chaliba se thangba ngamnaba khongthang asi lokhotpani haina PM Modi na haiki PM Modi na makhata na haikibada yumnolaba leiba Bangladesh sa thokliba thawdoa sisu India na lumna lawbaga loyana atuba matamda hanagi fibamda hanjilakani habige thajaba lei mafam aduda laiba India masa sing maru oina Hindu amadi atopa ganglok ki miyoi singi safanabagi dama India da laiba miyoi roja maga nifu na makhoi gi dama khali haiki